ꯑꯩꯈꯣꯏ ꯁꯨꯊꯥ ꯍꯧꯖꯤꯛ ꯁꯟꯊꯤ ꯑꯗꯩ ꯆꯅꯥꯡ ꯑꯩꯈꯣꯏꯒꯤ ꯂꯥꯏꯗ ꯙꯨꯞ ꯊꯥꯅꯕ ꯑꯩꯈꯣꯏꯗ ꯍꯤꯗꯥꯛ ꯄꯨꯗ ꯍꯤꯗꯥꯛ ꯊꯛꯅꯕ ꯑꯩꯈꯣꯏ ꯇꯤꯀꯤ ꯁꯥꯕ ꯃꯌꯥꯝ ꯃꯤꯔꯦꯡ ꯇꯥꯃꯤꯟꯅꯁꯤ ꯇꯤꯀꯤ ꯀꯃꯥꯏꯅ ꯁꯥꯏ ꯍꯥꯏꯕꯗꯣ ꯁꯤꯅꯤ ꯑꯩꯈꯣꯏ ꯃꯩꯇꯥꯟ ꯁꯨꯔꯒ ꯁꯤꯒ ꯃꯆꯜ ꯍꯥꯞꯄꯒ ꯑꯩꯈꯣꯏ ꯇꯤꯀꯤꯁꯦ ꯁꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯇꯤꯀꯤ ꯁꯥꯔꯤꯕ ꯇꯤꯀꯤꯁꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥ ꯍꯥꯏꯅ ꯑꯅꯥꯕ ꯑꯃ ꯊꯣꯛꯈꯤꯕꯗꯨ ꯇꯤꯀꯤꯁꯦ ꯆꯥꯔꯒ ꯀꯣꯔꯣꯅꯥ ꯑꯅꯥꯕꯁꯨ ꯀꯣꯛꯄ ꯌꯥꯎꯏ ꯀꯣꯔꯣꯅꯥ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯝꯗ ꯇꯤꯀꯤ ꯑꯃꯗ ꯂꯨꯄꯥ 8,000-9,000 ꯐꯥꯎꯕ ꯌꯣꯟꯕ ꯌꯥꯎꯈꯤ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯁꯤ ꯁꯥꯕꯒꯤ ꯃꯥꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯌꯥꯝꯅ ꯐꯣꯔꯃꯨꯂꯥ ꯄꯣꯠꯆꯪ ꯆꯩꯆꯪ ꯑꯂꯨ ꯑꯂꯨꯕ ꯌꯥꯝ ꯆꯪꯏ ꯀꯣꯔꯣꯅꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯣꯞ ꯑꯣꯏꯕ ꯃꯁꯤ ꯍꯤꯗꯥꯛꯅꯤ ꯍꯥꯏꯔꯤꯕ ꯇꯤꯀꯤ ꯑꯁꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯒꯤ ꯃꯥꯏꯗ ꯃꯥꯏꯍꯤꯡ ꯀꯥꯕ ꯎꯔꯤꯡ ꯊꯨꯡꯕ ꯃꯥꯏ ꯅꯥꯟꯕꯒꯤ ꯃꯇꯥꯡꯗꯁꯨ ꯁꯤꯖꯤꯟꯅ ꯌꯥꯕ ꯄꯣꯠꯁꯛꯅꯤ ꯑꯌꯨꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯇꯤꯀꯤꯁꯤ ꯃꯥꯏꯗ ꯇꯩꯁꯤꯜꯂꯒ ꯄꯨꯡ 3 ꯊꯝꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡꯅ ꯇꯥꯊꯣꯛꯂꯒ ꯃꯥꯏꯗꯨ ꯁꯤꯠ ꯅꯥꯟꯒꯅꯤ ꯑꯃꯁꯨꯡ ꯎꯔꯤꯡ ꯊꯨꯡꯕ ꯃꯥꯏꯍꯤꯡ ꯀꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯄꯗ ꯃꯇꯦꯡ ꯑꯣꯏꯕ ꯍꯤꯗꯥꯛꯅꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯈ꯭ꯋꯥꯏ ꯇꯔꯥꯅ ꯃꯊꯧ ꯇꯥꯔꯒꯗꯤ কন্টেক্ট তবিরও টিপিএস ভিডিওসটা এটা বানাইবার সময় মানে তার ও যে কালাই কোন জায়গা থেকে আনছে এগুলো সোলার মানে সুলা তলে ও চুলা থাকি পারবি নি গুড়াটা কেমনে করছে গোড়াটা তো কুটিয়া ও সিগি মেতান মাকুবসে হইগি সুবা মানা সুরাga dai semen ꯁꯥꯟꯅꯗ ꯁꯥ ꯂꯩꯔꯝꯃꯤ ꯃꯤꯗꯤ ꯑꯩꯈꯣꯏꯅ ꯅꯣꯏ ꯆꯥꯛꯀ ꯍꯥꯞꯇ꯭ꯔꯕꯁꯦ ꯆꯥꯛꯀ ꯍꯥꯞꯅꯗꯥꯏꯅꯤ ꯍꯥꯞꯄꯤ ꯆꯅꯥꯡ ꯍꯥꯞꯄꯤ ꯆꯅꯥꯡ ꯆꯥꯛ ꯍꯥꯞꯄꯤ ꯍꯥꯟꯅꯗꯤ ꯗꯦꯡꯒꯤꯗ ꯇꯧꯔꯒ ꯆꯥꯛ ꯋꯥ ꯆꯥꯛ ꯑꯁꯦꯡꯕꯅꯦ ꯍꯥꯞꯄꯦꯕ ꯀꯩꯅꯣ ꯃꯅꯥꯒ ꯍꯥꯞꯇꯥꯏꯅꯦ ꯃꯁꯤ ꯃꯈꯜ ꯃꯈꯜ ꯑꯅꯥꯕꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠꯁꯛꯅꯤ ꯑꯗꯨꯅ ꯇꯤꯀꯤ ꯁꯥꯕꯗ ꯆꯪꯕ ꯄꯣꯠꯆꯪ ꯆꯩꯆꯪꯁꯤꯡ ꯃꯌꯥꯝꯗ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯈꯪꯍꯟꯖꯔꯛꯀꯦ ꯅꯨꯡꯁꯤꯅꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅ ꯇꯤꯀꯤ ꯑꯃꯃꯝ ꯏꯟꯃꯤꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯕꯗꯤ ꯅꯨꯡꯁꯤꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀꯥꯏꯅꯗꯦ ꯊꯨꯡꯅꯩ ꯍꯥꯏꯅꯕ ꯋꯥꯔꯤꯁꯨ ꯂꯩ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯀꯅꯥꯒꯨꯝꯕꯤꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯇꯨꯝꯃꯝꯗꯥꯏꯗ ꯃꯤꯠꯇ ꯇꯤꯀꯤ ꯑꯃꯃꯝ ꯊꯣꯝꯂꯒ ꯇꯨꯝꯂꯕꯗꯤ ꯇꯨꯝꯕ ꯌꯥꯗꯕꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯨꯝꯕ ꯌꯥꯒꯅꯤ ꯃꯁꯤꯅꯤ ꯇꯤꯀꯤꯒꯤ ꯋꯥꯔꯤ 이거 하겠다라고 아마 더 부탁할까